ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯥꯛꯆꯔꯤꯕ ꯏꯁꯇꯨꯗꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯖꯔꯒ ꯑꯩ ꯏꯁꯇꯨꯗꯦꯟꯒꯤ ꯂꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯁꯤꯌꯟꯁꯤꯡ ꯑꯃꯁꯨꯡ ꯁꯤꯡꯒꯔꯁꯤꯡ ꯁꯛ ꯇꯥꯛꯆꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯖꯦꯠꯂꯣꯝꯗ ꯐꯝꯕꯤꯔꯤꯕ ꯑꯩꯒꯤ ꯕꯦꯁ ꯒꯤꯇꯔꯒꯤꯗꯃꯛꯇ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯣꯖꯥ ꯗꯣꯌꯥꯃꯣꯏ ꯑꯣꯖꯥ ꯗꯣꯌꯥꯃꯣꯏꯒꯤꯗꯃꯛꯇ ꯑꯍꯨꯝ ꯈ꯭ꯋꯥꯝꯇ ꯄꯤꯖꯔꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕꯗ ꯑꯩꯒꯤ ꯑꯅꯤꯁꯨꯕꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯥꯞꯇ ꯐꯝꯕꯤꯔꯤꯕ ꯂꯩꯕꯤꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯩꯒꯤ ꯗꯥ ꯂꯣꯌꯥ ꯗꯥ ꯂꯣꯌꯥꯒꯤꯁꯨꯗꯃꯛꯇ ꯈꯨꯕꯥꯛ ꯑꯍꯨꯝ ꯑꯝꯇ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯥꯡꯅ ꯂꯩꯔꯕ ꯌꯥꯝꯅ ꯇꯥꯡꯅ ꯋꯥꯅ ꯊꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯤꯁ ꯑꯁꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯥꯝ ꯁꯪꯒꯗꯕꯤꯗ ꯑꯩꯒꯤ ꯑꯣꯖꯥ ꯃꯅꯤꯀꯨꯃꯥꯔ ꯃꯍꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯕ꯭ꯂꯥ ꯆꯩꯕ ꯈꯛꯇ ꯅꯠꯇꯅ ꯑꯣꯖꯥ ꯑꯃꯁꯨ ꯑꯣꯏ ꯑꯗꯨꯒ ꯑꯣꯖꯥ ꯑꯣꯏ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯍꯧꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯩꯇꯩꯂꯣꯟ ꯇꯝꯃꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟ 이런 어이네 덤잡으시가 마하가시 오직 나오나 짱짱 나오나 마이게 분업도 사리바 아뚜금레바 오자 머니쿠마르 좀 아무거리 소개 땡큐 더글자리 아두가 머리 속다 레비리바 이게 색소폰 아마sun 바스기 건절레 레이저리 이게 이나오 징카이 마뚱 대교 징카이 마뚱이다 못하니까 이노네 이마 아사이드기 징카이 마뚱나 색소폰 아마sun 바스기라 컴비리바도 아도 매야 못하비리고 땡큐 아마sun ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯁꯦꯟꯅꯗꯨꯅ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯤꯕꯣꯔꯗ ꯈꯣꯡꯕꯤꯔꯤꯕ ꯑꯩꯒꯤ ꯑꯣꯖꯥ ꯁꯨꯖꯣ ꯑꯣꯖꯥ ꯁꯨꯖꯣꯁꯤꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯌꯥꯝꯅ ꯈꯪꯗꯕ ꯑꯝꯇ ꯌꯥꯎꯔꯝꯃꯔꯣꯏꯀꯣ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯁꯨꯖꯣꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝꯅ ꯊꯕꯛ ꯈꯨꯕꯤꯔꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯒꯤꯇꯔꯤꯁ ꯂꯤꯗ ꯒꯤꯇꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯑꯋꯥꯠꯄ ꯑꯃ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯐꯪꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯅ ꯀꯁꯥꯔꯁꯤꯗ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄꯁꯨ ꯃꯦꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯖꯤꯔꯤꯕꯥꯝꯗꯒꯤ ꯍꯥꯏꯗ ꯍꯥꯏꯔꯧ ꯂꯥꯛꯆꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯃꯦꯟꯅ ꯉꯁꯥꯏꯒꯤ ꯆꯤꯡꯕꯤꯒꯤꯗꯃꯛꯇ ꯊꯣꯏ ꯀꯠꯊꯣꯛꯄꯒꯤꯗꯃꯛꯇꯁꯨ ꯑꯧꯕ ꯍꯣꯠꯅꯔꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯍꯧꯖꯒꯦ ꯑꯌꯨꯛꯀꯤꯅ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡꯒꯤꯅ ꯊꯥꯖꯅꯤ ꯌꯦꯡꯂꯒ ꯎꯔꯒ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯔꯦ ꯅꯉꯣꯟꯗ ꯉꯥꯎꯖꯔꯦ
친구 람담보다 가오리난 이 공부이머니 람담보다 가오리난 이 공부이머니 Kairabat samay se tudun alaki Lay haure madi siyagi lay koda Lay haure madi siyagi lay koda